Madam! Oh, madam! Kari problem lay re Lakshmi. Ay manunggi kada lay. Chango. Dop manam chidi. Amuk ta su theng na tri. Pongning chida thuk lawa ma hek phawe. Onthona nusi kreda. Nusi brane. Yamna nusi bo. Sargagi lekol haibadubu ka sigumna tawramgadra. Fajaramgadra meda. Nangna hairakpa wase taba nungaikraba. Phamu. Yani meda. Sida su mora leye. Galichada phamabasu adum yani. Homgi angangsing pija pithak loikrabra. Loijare meda. Suparim tendena mela yengangani haiduna loina pubikre. Oh, phare. Makhoisu nungaijasanu. Adubu bisonati. Machangamde haiduna imaibemna chalhandre. Ha. Kari oina ngamdriba madi. Lo khara khuba. Macha sula heu khara yahobodungna tawi. Adudi ngasi doctor kana night tage. Contact tawkhodana. Ayukta yengurabani meda. Kaishu thodokpa tawroi hai. Oh. Chiphet nagaline masu. Nangsu ngasidi phajana waramani. Wadeda. Madam di ayuktagi kari mata su chadre. Hojik chananaba kari thorang tawjara uge. Lakshmi. Meda. Nangna aigi nakta lakpa kuidribanina. Aina nangbu waraude. Meda. Ngasigi numisimadi ay ithanta kahasida kanabusu unadana. Bratta tawluna lenjaba numitni. Oh, meda. Ay bunga piyo. Ay kari mata khangja hodre. Iche chingna su haibiraktabanini. Haira oi. Makhoidi aiga su loinadana karamna khangani. Meda. Ngasise. Aigi ipuroibagi kuntra tare suba mapok numitni haibasimadi nahak khangiko. Khangjai meda. Lakshmi. Meda. Numisimadi aina khudingmak thadoktuna mabu pena seba tawje. Aiche onthokpanida. Mana aibu yamna thadokningdana chatkhiba khongchatnini. Chattaba yadaba punsigi khongchattuda. Meda. Thongnawdu hangdo. Thabaldo nonggi mapaisingduna khumjinkhidraba amukta yenge. Hangdokjage meda. Asigumba amuba nonggi mapaisingna sabun paiduna leiba maraktagi. Punimagi thajana wana litluna lakpa ingengi atiyasi. Meda. Mahakna yamna kalakchakhibani Lakshmi. Meda. Mabu pena amukta yenghangi. Pardadu so haidokne nangbo. Phani meda haidokjage. Nangbu chatningabro? Chatningde meda. Ai leijakhige yamna kairagadra. Kaisu kaidi leyu. Nangnabu nungaini hairadi. Yemuni Lakshmi. Meda. Aigi ipuroibagi photo sina. Mayek sengdaba thabal na leitengliba atiyasi. Meda. Kayada pamjana yengliba. Meda. Aishu ipuroibana nauno hundokpirami. Adubu aina mikup amatabu mahabaning chingjaba ngamjati. Karigi ngamdriba Lakshmi? Khangba ngamdaba chaina khol amana ahibu ningsingbagi panggal lehandi. Angawbisidi thamoise nung olabatada thauna leirakadabanine nangbo. Meda. Aina ngasigi phibamse karamna oirakhiba. Ningsingmubada isane isabu kanano haiba. Hek kauthokpa mikup yaudaba natte. Meda. Bikash. Nangna college laktabase. Class ka sungyaw yawningi. Isa se yuhata watpadaw no su tawi. Ngasigi weather se yam emotional oidra. Oi. Wama hayura. Hayuni. Kariwano. Taraga aibu karini aina khani. Kaimta khaloyi. Asengba khaloidrane. Khaloyi. Thajabagi changdi yam nemi. Nangna aibu thajabidrabadi isorna dandi pijani. Dandi.
ꯐꯪꯂꯤꯕ ꯗꯟꯗꯤꯁꯤꯗꯒꯤ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯤꯟꯕꯗ ꯑꯩꯉꯣꯟꯗꯗꯤ ꯈꯦꯟꯅꯕ ꯂꯩꯔꯔꯣꯏꯗ ꯕꯤꯀꯥꯁ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣꯕ ꯍꯥꯏꯒꯦꯀꯣ ꯅꯤꯂꯨ ꯑꯩꯒꯤ ꯋꯥꯈꯜꯅꯤꯗ ꯍꯣꯏꯅꯦ ꯋꯥꯈꯜ ꯑꯣꯏꯔꯁꯨ ꯍꯥꯏꯌꯣꯕ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯛꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯑꯥꯔꯊ ꯊꯣꯛꯇꯅ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯇꯝꯊꯤꯔꯕ ꯂꯥꯏꯕꯛꯁꯤꯅ ꯃꯈꯥ ꯇꯥꯔꯅꯨ ꯕꯤꯀꯥꯁ ꯅꯤꯂꯨ ꯋꯥꯔꯧꯅꯨ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡ ꯇꯥꯕꯤꯅꯕ ꯅꯍꯥꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯉꯥꯡꯂꯤꯕꯅꯤ ꯈꯔꯒ ꯇꯥꯈꯣ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯇꯥꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯅꯪ ꯆꯣꯛꯊꯔꯅꯤ ꯍꯥꯏꯕꯅꯤ ꯍꯤꯛꯊꯔꯕ ꯄꯨꯟꯁꯤꯁꯦ ngasi di sokta kini haiba gi mi pai bisu phawdri because nangi da mak ai leiri sidi madugi paukhum do ningba kai ba ngaktani ne nilu because nang ai bu kari gi thajadri banu aina nang bu soidana nungai hangani nilu ahing nungthin naidana nangi wakhal gi pothapham pigani adubu nilu Hegi thauna leinaba chance amakak nangna pibiyu. Kari chance? Let's get married because. No. Let's get married. No, Nilu. Sorry, Nilu. Because. Sorry, thanks. Ay kanabu su wahanba otpa pamdre. Punsi se. Ay phamdadi asemba wari lairik tagi su hena tamthiramle. Because nang adum na khak haiganu. Laying bigana asuk yamna khumang sausilaklaba matam sida. Nang kaisu tawruyi ibani hingminnagadabani because nang ayga hingminnakisi Nilu aina nangbu prithvi gi phawraba hospital punamakta puduna satkani punsi se challenge ni singnagadabani kari gi adu yamna ninghanari bano sibangai ni hingliba punsi sina kariya sa torunggadaba male Nilu because nungsibagi artha se aigi iphamdadi wahan thok leitrabani adubu asana thalaba nangi punsina punsi amabu khawrang nangai jabagi makalam laba wahi du tabada aigi mit ki pise tarakanu haibi yadre Nilu because Yanjinna khalunuda fargala adawdubu mabo Anju mabu farakhigedrane medical science ki jugsida paisa leiradi kaisu nate kaino paisa nabu punsi leiba yabrane Bikash ki masi mane London da doctor oibane hanaki khungja sidadi London natraga America soidni yoni haibane ha America da satladi phabasu yai ko Anju phani nate pharbane nangne pakhanni khanjiladana nasakado yengba yadre mi nangni hena anaba maleko aibo kana desi college ngak chaluse nang sauranu ai satlaroi Nilu ai luina khangeba maindo khara fresh oina bani aina haisi Anju kasida sum leiraga mabu ningsingbana ai hena nungaibagumna tawi Nilu asengbani ai khongthang khuding bikup khuding Bikash khaktagini ma kamdoram gadagi ado college da salaga gittagi I paw kara lawseba maduna phagadro adudi ai losilage nang phamamuko sidigi dairi sibu ai ni yengba yabro yaye kaino sehi hobagi Bikash da pinabani se yengamuse Sapa namba mane iriba kuise karibu hairigaba Anauba sahina lakpasida nangi yai phabada porakpa oirasanu Bikash nangna khangliba awabado aina share tawba yaramlabadi kayada nungairamgadaba wa kayada phajakraba singlaba mabanigi nungsi selsina panthungpham yaudana tatkhiba tarabadi Nilu gi punsina kari oyoba kaidore Anju kaisu tawdiye nangi ku ise sum paramine nangna waraugadra khangde aina nangbu waraurabadi aigi wakat pham taina phamdi kanada oiruni wai khudingi artha amamam leini irisibu
kadaidagi thorake aidi ngakpa ama po inangse asengba awoibagi nongma takpige ado thosira ai gari pur aroi ko oini yari kaidorage driver oirorage ne labane oh Hey, korino ni nang nahari sibo mama. asengba ne baba da hawdok sa bangam jadabadagi sum leirabagi wani Madu yamna luba wafam ni. Lai na lobi adi ko. Nang su khalu ne mali ni. baba ai khoi momo sibu para roidra ne Pare sidi isa yam pare ena. Adubu sekshin ba amak darkar oi. Sikakten. nupi masado masak na phajari ba onthok na nungsiza khare aiti Hey, nang di kamay na kanguri ba ha? git ka ngarang la ame baba na sabiri ba apple ga grapes ka se mana pur ambani Oh. Yumda ka lama ba wawere ko. Ay sumasak uninge adudi. as mana ne momo gi laibak ta ka ba humang do phiyan da gi tawen ga lauraga tapna ingna taithok biri ba parda marum da gi ubada kaya di nungsire isana nokpa udaba kuira bani mana phagi tawduna wari saba dudane momo na mathwai tana nokjari ba adagi thau yadaba sangom dusu glass ama phajana pitha ame as seba tawbaga ontok na yengba nungai khare ai di imau ojanin khrebo Nang ne hairpo wa sidi mama. nupi masado leiradi aikhoi momo se yam thuna phagadaba mali wa khansida Adu iragana nukti gi lao hairasiro ha. hera adusu he ya ponte da adu baba mana hairamini ko Kari hairami batasin. chaba thakpada chaning de khote na tawradi mangonda phone tawbira o ma laki Sabu tamoy senen sibiduna hairamba oirambasu yai. Adubu imugi asadi imung sidabu mayon chongna kidrane. Malini hangat na yeng lubada mangal maset ama phabu yaudi. Aigi wakhalse amamba ngakta. Ibani gi laibokse afabadi na tene ko. khangdeda ai sune khaludri gaidi kasu tawde he khanjilubada prithvi sinai koksida nanthara abagum samane baba ai khuisibu kaya kuina sumaina laikadagi Henzin na khalugum sida. Kaiswani ngai leiteda. Aina taliba paisa singse isagi punsigi. Machi manasu dollar kaya ni. Magi account thamiba. Ai ninghanade honakini. Ai handak America salubadagi di masasi yamna di improve oire ko. hoi adubudi mahausa natre kusu kumenga yengba yam nungai reda Aduni. Sahi taragi guarantee ni dana. Adubu yaudringeda check-up amuk puge na khalimni ne. isa se piklingai dadi onthok na masama open hora khrabani kadai dagi kamdau na nar khibano anabano ai khangdreda Tabada tujungba pokpa. Megi mapauda mi paigalamba thamoi se. Ngasidi kap kadra no kadra I khangdre. baba angang ta khini ko ma hawlabani ko Malini. Ma nai khoidi ki saruk jam hen singba helin he. baba Yan hal satpa Mumbai ki khongsit ma nai ngon kari haiki khangbra. baba Masadu taipeta. Pamung du hippaga. Baba blood change thoga kaisu tawroye. Ai pharani ye. Karigino maidu aduk yamna maidubo yengba nungaiti ye. blood cancer ne haiba ma su khangaba baba kamdau ni aduti Sase yamna conscious oi. Doctor Singa free friend to warisane. Makhoi ngaklibani mama. Treatment kudingmak masan hena kia lawi. Sagi puksel se jata mani. Mangonda ninghan na ba pakat pa thukat pa amam phawa yauti.
nukmi arangba yatun singdo haipet utpa magi maithung ubada matam ngaiduna leiriba anaba singdo makhoi hingkini haibagi asada lehowido malini baba ai yam pel magi damak thamoi se chauthok jari bari na hai imong na pura pa grapes to later bara kharaga sakhi ge yam na hawin he yam leiriye please da hapsilambani ai lawjaru khige baba chalo Aima, nawani gi siyam thajade kamai toino manadi ya poteda aina namdana satlini lakadaba pumnamak mayoknarage khaline hoi madumak haibasu yai future gi damak ai kaisu khandre da anju Nillu anju ai concept se mina thina ngangnarambasu yai adubu ai madu taroi uroi ai gi Bikash na aroiba mikup phauba itam baksida nungaina momo nokna sakhibado ai pami anju adu khaktani Nillu adumaina hainuda tabi yam nungaiteba aise khangna satlibani haiba imana su khangi penja daba jatnita adubu ai aningbasida di thingdre adu tamu khoidi saudro saudaba kanabu yauduino anju thokrabani khanna penthokna bangaktani ritana laaga kari hairami nang khangbro madugi nupidu la ambra kari mo hairamme haira roida lepkhraba pukningsi wakhanna zaina piningdre mana kari hairami no ba amuba sandon nganna thinge khallene adubu yumdugi yumburembini haibadadi nangse yam pakjani kaina magi wado artha yam leitranjo masaktuga kalaktana tawrini kemte khalunoi bema ngaikone ai bu kari tawruge as kaisu tawnuda haijingbot numita nganta lao awat pelaitrabi nangni ai khange ai nangi base nangmu nungsibagini nangi pamjaba amatang di hayo pamjaba aina khwaidagi pamjaba ma hayura hayo ba Bikash ka aigagi merit life to nungaina lenba punsi oyu haiba arsiba to pibiyo anjo madu khaktani aina punamakdagi pamjariba Nillu madudi samarak piduna ta leiragadaba khudulnine phone lae yani ai pairuge hello oh Bikash haksang kaisu tawdi ko ha kadawbagi saydeda ima po saudi baba ima khoina tawirapado ay adum yari aigi apamba nahakna pambado aigi suni as khalloeba imanabi bo anju leye ha hoi madi aigi khwaidigi nsijabi imanabini chaksare ado yam wanganu ko thamasira bye kayai no haijingpot kine aigi apamba item haira oyi as gyan tasile iba miris ki cake to kezi kundagi tadraga loire rita do amuk hena kalaksanaba kalakpu oiramoida anju nangsinaba misingse panada ukhraba homagun khangaba nupi ne afaba nupa amata uba yadrabani yum phajabaga phagadabagi koitan tana leirabani as maiba maibiga sune sanga yamna tawida madi as aidi kibu kiri ena dude kana desi mai wa tokse ai ise khoisu yordoineba angsin ngantana lage ado ai kari leiruge ba nangna tambiba khudol ama hekti yayi as lusanna khalunu danju hoida aina tawrpa amane hekta peloko hoiba kainta tawdrabsu yarabane ba madudi to hoite barton jitabagadi yaudre ko yauram maroida adudi ai satlage ang satlo ado anju
Nang lakpase ay yam nungay ba? Nang gilaman yam toli ba ni Aisi? Asing ba? Aying ay gida, Bikash na banida, paki siki lakot pahay duni. Hoy, aduda tare. Ay sale ko. Nungsida Anju. Ibani gipunsi kongsat kenaranido. Fairen thagi angaw balay mapay singna. Ay gitamoy at yada maning tam na ko'y pahay rare. Pukning giningay sibu karam na tem siga ba. Ay di imawse nungsikara. Isa nupi kay na kibagi awabado kokle malini. Baba ka kontok tu di kari haini nungsikara. Ay sulaitre na. Kuire isa na mention kiba. Mana muga masugi pimati amanane. Mako haira ko padana lining thau kuramba dudi as. Ay dine antok na pensa kaba. Handaki tolop tadi. Isagi kuji pajaba masaki. Manusia putorpado. Makuto ihang-hangi siya nungay din he. Baba na kuji sagradi ay siya masatari dana. Nang hindi ka di sadoy ba? Ay gibo. Hayun. Haydo. Yo. Imaw pura ka hekta layrun. Ngay ko. Ay nahana purukige. Nang na ko. Taha kinumama. Kaday da yada gine. Ngasisibu kaya ni palay daw no. Ay busa laurura sila. Masidi. Baba, sa imagisu sila. Yari, tamo. Isa na lon ba sa si? Hawja karaba. To. Yung makusay ang tiyong. Bema, ay nakutong tapiro wabada. Kaino tawrido po? Ay ma, ang si hiniram tatali. Era, kujido bo haibane. Baba. Yung, isagi kusi ureda na nang so. Baba, ay kuji yam na layi. Ay nasida ba ni? Ihe, nanggi layjabani. Ipa na tondori ba? Yung oy, hayeng di babagi staff, mayam lakani. Makuigi mamangda, sihan nga dori ba ni na babana? Ado di ay susalani? Baba kita utpaya ponte. Ay isu utorim ne. Godre sodo bu ay bu. Baba, ima, mana. Kari hariba. Masano nga iti hadro? Haidi, saising sa ningi haibani. Saan nagaluay nito na? Ay diaper kauge. Hey, nang siyong sa kadam ni, matanda tado pa yadi ko. Pani baba. Sango. Sana na matarang tau jaruro. Namaga iga na bazaar sat ka dauri bani. Hey, malini. Torang tururo na nang so. Pani, ngasidi niya karayam na keto tari. Masidi. Vitamin ta asira. Nang lakpadagi sasi yam change tawre. Aise narami naribani haiba phawbu kausalene. Nasu nadana. Nabaga yapote da. Lapna lehan khradawni. Yam lapna. Si yaka khatpiro. Ay adum ilaki. Aisu si phawbu dingamni. Ngambasu yade. Aina loina tawni. Asiyamuni. Kaino. As tanda male. Hanjin yengi sibu. Kaidawi tandoriba. Nangna lay hukpase. Yam phaji. Tu asida haileradam. Aina hukpasina nangi thetliba mayam sida loina panjindana nangi ngaksamda tadabase yam nungaiti. Amukka hanba yaradi numainida phajana hukningeba. Asengba. Adudi babaga imaga da hairurage. Ngamni hairadi hairu choba. Naiko. Hayengdi ai birthday ni kari chasiga. Sangong kher phajana horani. Adagi aidi nirames kumbana hena pamjaida. Anju su pau pi hige
unadabsu yam kuireba. Pigo git sulakani. Makhoi punsigi nungaibana makhalama. Ibanigi punsina mathelama. Matamgi awan base yam nungsiko Bikash. Adubo Ibanigi married life city. Kanana su phangba ngamaroidaba goal ni. Nillu. Nangi punsibu aina kayam pamui nang khangbra. Bikash madugi wahaido ai anirak suna taba pamdi. Mapan thongda ai yumsigi matik chabi mau ama oina uhanbiri base. Amuksu nangi seba ining tamna tawba phangjari ba sidagi henba ai apenba ama phawba leijadre. Nillu Yum panba haibase nupa nupi oibagi mari tu khakna artha oirabadi mapung pharam dabasu yai. Nillu Understanding dugi wani. Maduda yam khanjim biruno da. Kese sense tawramura. Ai phi khara thadokadaba lehoriye. Tawramun Ibanigi luhungbagi kese chi yengmana. Khwaidagi hena nuwaije yegi. Ima karakani hayobani ko. Ai kaije. Epan su kho amabane. Ai kumukhige. Yare nang horen punna charasi. Masak udabase thengamana. China da khangi bu punsi sibu asibagi lambi da tattana chiksile. Aina lapthok na ba honajai adubu pangal thauna di mangsilapugum khongpham si handok pe ngam ngamte. Nillu ai hakchang si nungai raktaba haurabani haibisibu nangonda karamna phongdokadawriba nangi ashagi manglando ai mang phawna hanba ngamgadaba malaktre Nillu. Thounaojam hangdoksira. No ngalabra. Ngali. Si kankhal se haidoki. Ayuki phajabasi yenguni. Ing law na liri silakpa. Mienglaba nungsiki sahumsina hakjang de yaibase. Atopa sangsara mada leibagumna isa se itaw. Yenguni. Chingcheptagi tapna likhalakliba numit ki mangala sina taibang sida aranba amotpa amatta lehelaroi haibagi matagum migration na kapthorakpa reflection singse seithaba hiba kabi singna amuksu chitrakar amana magi machu suna yauraba canvas tagi turina lawduna yeklabasu mahuksagi phajabase Matana hengadaba mali. Bikash. Prithibi sida leiriba hiram kayada phawraba miyoi singsina prakriti bu joy tawba haibasidi oithoklaroi wani natrane Nillu. Ishornasu thawai budi kanbidedana. Bikash. Mahausani. Sangsar sida leiriba jiba panba pumnamak Ishwargi khusem natrane. Brush tawrasira. Maiko. Ngaktang phangi. Makhada kumtharaga londa khongkap manga taradang sasi haige na tawbani aidi. Nungdawara moina salasida. Oh. Ai khara sok thei. Corridor sida oina phambage. Phamuse. Yani se aigi lengban sida paibiro. Yani. Tapna tawsi. Tapna. Yani. Nillu, nang yam wari ko. Kay daw ba'y wadoy no? Si, tapna pamtabi. Kung ngaw ni. Kung di ingan gumsi ko. Ay mo zalaw rukige. Angak pa ni. Nanggit hamoy. Puksil. Nillu, ay nanang bupang jabasi. Ay gidi kaya dalay para ba Nillu? Ay hingning kreda Nillu. Hingning bagi kalaba sapu mana. Tamoy sibu thauna hapdi tatana.
Mapokshina kari tamligaba. Moza se ngarang subane kitang ingtakti tawi. Adubu upasiko. Yani. Adu ngasidi kari sasige. Saningbam ta haibiu ba. Nillu. Malimga nongmadolga chilokna phamdo. Fajaramgani ko. Bikash. Aidi madubu yamna yengningba ma phawri. Maduguma mafam ama akakna na leipoteda. Magi hofam loifam leiramba taragadi. Sumaina mikuk khudingi ahongba leiduna phajaba kaya ma uribase uramdabasu yai. Saningbam ta phawdribra hujikso. Nang kari pijaninge. Nang pijaning mudo chagi poro. Ado sindu haibitang tingthokhisira. Chin singba singdaba ayonda karibu khenaba leiriba gene Nillu. Bikash. Karino lawruro charage haraga. Ngasidi ay khara wadna tawbani. Haksangse hainingba ma iphau phawdaba. Drip kapsira khara kankhatnaba. Dripti kapanusi. Adudi sangomoina thaksiko. Ay lawrukhige. Lawruro. Ado maiko ay phamungdo ni hipkena. Phambasi wai nuaite. Nungaina batta tawbiyuse. Kashu dawrusi. Babasu tikeki confirmation tawnabagi mi unaba satkrabani. Ay hawatke. Ima kausiro. Yani koruno. Handakti nanga punna chatminagadaba khongsat oibadunara. Ay yam thuna chatningi Nillu. Kuidana chatlani. Se tapna hittase. Tapna. Monse khara singkhatki. Yare. Wangmanbra. Yare wangdi chapchare. Yam nungaire. Singkhitang thaksira. Thakke hay. Se sindo haniko. Tapna. Yare. Yam waribra. Wadre phare. Ay wadre Nillu. Nillu. Ay kaidaro uge Bikash. Nangi khutto piro. Se Nillu. Nang Bikash. nangi jumsi thadokuna satke khanganu ko. Bikash. Maphamse aigi saragani. Sungchat chatloi aidi. Nillu. Nanga kainaba ngamoy. Nang thajadabra. Sum hari baiduni. Nangi thotlaba kucha singsi. Kaya da nushiribnu yenguni. Bikash. Okay. Ado diary dong to lamone. Diary do. Pothabi ko haksang khara kallaga tapna ibana pharoidrane. Diary sida. Ay pothari bani ne. Bikash. Loigada basu yamdrabani. Supna tagi. Jena amakak tangaraba. Ngasise. Loisilage. Nang paningdro. Ay di paning ba yamna kuire. Loidringayda paba yadi haibaduda padaba iwani. Aina iriba wari sidagi nangi punsigi kathokpuna saruk chama hele. Aigi phongdokpatana watlagada. Bikash. Kaino sangom pitakani hairaga. Lawrodana ay sangom takke. Ay lawrukhige. Ingbu ingamani. Ay di kauthu uredana. Khongje kampansi makupsensi. Khara ingbagumsu tawe. Monse adum yani ko. Yare. Phiendo tapna tharamo. Phiensi phagadrane. Kashu tawroida. Hakchangsi khara omsak me ngasise. Phien humbadi pharoi. Body powder oina tairakesi. Pai. Ise tairo. Nangse aigi sebada mikup amatasu pothaba phangsadrido. Adumaina hainuba. Bikash. Nangna nungaibaduna ahisu nungaibani. Nangna waraga ay khangba yamna wai. Ay wadi. Kharaga saikhisira yarabra. Yare. Nangi khutna aigi haksangda nanbibase aibu sumbibadawna tawini. Bikash. Ay tumthaningi Nillu. Ngaiko sangong khitang thakisi. Ay lawrukhi. Aduga tumseba.
Tapna chalo. Nillu. Tapna chalo. Ima. Ay waaled. Ay tabakshi. Suro hon basu yam nuwai raktri basi. Kaino. Ipun badok. Kaino Mitsi pumam silak padung. Nillu. Laibag TV o haledo nangse. Karino nang na ay buteng nururisibo. Ima. Ay diary sidang di. Evolution dabi ate. Ay Nillu dattam jaba. Kudul se. Mapung padra badi. Karino. Ay na sulang waris. Ima. Nillu. Ogdala. Laure. Ay karaos. Kangkre. Sin kasi. Nillu. Ima. Ingamdana amuk sahala iba. Haima, tumtharabro. Diary sina maida khumjilisibu nungairose. As mai sidi humangna loiredana. Bikash se sangom ilake. As tadra maleni. Bikash. Masase. Karino tauribasibo. Bikash! Ima! Oh, Ima! Baba! Kaino ay nauri ba si mo? Kaino? Bikash! Amok ka di kumokay daw bagi. Si sanggom si ikot pen na ilagi. Masina ay gipen da ba way nagalay hauro hay bra Bikash. Nangay mo waraw na bra, ha? Biday bilang na natali ba karigino, Bikash? Biday bilang ko, Bikash! Bema Nillu. Karigino. Nasangamdraga. Ayong masida. Baba. Mamgi may ku mutkrabara. Nillu. Natawiyang mangamdre na ipawa. Namahan marolama. Ay bukram na kango hari bano. Bikash. Pagi mo nangga kaila base. Ipa wakred. Isor. Nang nisabo pubiki base matang saman. Pente. Khumjinkhidraba. Nang ipawaraw mo na leha. Babana. Flight ticket ka pa sa krekang labamagtada. Nang karigi pa mo ngayram dribano ha. At yada thogliba tawan mitsak lising sigi marakta. Bikash ki thawai na koi pai do na lerang gadra baba. Nillu. Lo. Imong na potara ro. Namasudri kapi ba. Sige ngoy. Nasado kandra ba di. Ay koi na pangthok ka dori ba. Karma se. Bikash na piloy na hai. Manawaro ka dori ba ni. Nasiyamaso. Ay hindi yorok lanida na. Kari hai ba. As. Baba. Ay hikok se. Pubayam waye. Kaya luhado ni.
ꯈꯪꯉꯤꯅꯦ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯂꯣ ꯃꯇꯨꯡ ꯏꯟꯕ ꯌꯥꯗꯕ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦ ꯈꯪꯂꯤꯕꯁꯦ Baba, Bikash to aibu waraw kramal. Nillu Aina inba sangom takidre. Sagi nahum kraba mal thungduda amuba sandan thinbado ipa pagi thamoi se masi talabani ne Nillu Ningthena potharo lao Lay pareng. Karigi angkot pareng sibiriba. Baba, magi photo da lay pareng sibiriba karigi no. Yaroy, yaroy baba. Madi lay pareng siba yam na pamjadabani baba. Lay pareng sibigayo baba. Lay pareng sibigayo. Nillu othok panida ko ay bukaram na khangsi. Hey so Bikash kapchaba sinai gi apen ba ai gi kudol oijeragi ko pajan nuna tamlam bai gi mit ki pinse ngasidi maning tam na sintarakle ingagi nongju maraksida Bikash hayun isagi pamado ipana loina pangthokan hayo Nillu nang imabu thadokduna yumda hallage haibadudadi hairakanu koibema icha kainabagi maisakto nangbu yenglaga imana khangjeribani Malini Ima ai yumsi thadokduna sungsat chacharoye adubu kaidawba Nillu aina haijagadawriba wafamse babasu imasu yabiyu hoine nang ya pamado singnudana hayune babada Baba hayo Ima hayo ai social work da master tawgi ha tawjagi Kadaiba good very good isadi dunidana hey nang natamning ba mafam amakal ngasimak ipana contact tawbani hayo Baba na phai khanbiba mafamduna nasagi su pamjabani Baba icha se matomda thambadi nungaite migi miyeng su sang masemagi manakta leiraga tamjasan maduna yamna phare he London da namag aigana namu thingani ngasimak book tawrurage nungaira ipa yamna nungai da Nillu Baba nangna tawrakadawriba thabaktugi mamido imada su taribani yam phai master da nati research su tawrakadabani tawrakadami hayeng nangna thorakpada imana chauraba building ama khudon tamgadawribani ima nangna tawningba tawba yana na ba hey Malini masi magi trangkon angda pairuso hey khoi lakani haibagi pausu pikro ko phani nungaire hey yengoi mamangi luisindana leiriba building sisu hayengdagi mystery sing laklagan Bikash ki mingda hospital ama magi eni bisri nangnanaba hangdoke na khali babana Baba nasagi pamjabasu adu khaktani amaromda mama mapa leijadraba soinairaba angangsinggi home amatanga mapuroiba na nauno hundok piramlabi kana leijadrabi singi punsibu nasana protection tawjani baba very good isagi apa makhudi maktauni nangi damak nama ai nasima suleiri sidi tau
matter sida aibu reject thobino madam. Nillu sibu madam gi hek inaw nupira. Mane. Aina khwaide hena nungsijabi inaw ni madi. Oh. Madam, aibu nopam ni khana ngakpigani. Aise manner yam khangdaba mi haibadu oirabra. Ningthem, nangam serious oire. Ai ki sumain todi. Really. Ai pungaw tumba chaba chatpa ai gi mit Nillu ngakta. Ai pothapam sungkhang khangdre madam. Angaw wasidi. Nangbu prithvi sida khwaide ki kijabase nupini thajaba leite. Yingning ba phaude haikibadudi kamdauba. Haiki. Ai ni ikho pongna laukhibani. Adubu Nillu na ibu maithi hale madam. Mangonda igi maramda wari amata sabidribra. Ai khoi Nillu se reserve khara oi. Magi ningli ba tawriba mathaudu natana atopa wari watai se kaya thoi gande. Oh. Madam. Ai Nillu ga amutang unajageba. Yam kaigadra. Ningthem. Aina London hospital sta lerakpase jahi 13 sure. Nanga thengnabana jahi 6 mapum pharaba. Adubo nange suguma nesa sidi ai mikup amata jusu ukhidi. Madam. Ai yamna ngai. Nang control tawne. Madam. Please. Ai mabu yam nungsi. Sure, ai help tawgani. Thanks. Madam. Thanks. Adubo matamde ai mangonage yabam tang loga hairake. Madam. Aigi wari pumba mabu convince tawhanbiu ko. Aigi life story da hena nungsibirakpasu yai. Phare maduma khonage. Thank you. Na kumba matik jaba mabu inaw Nillu gi damak phangjaba haibase ai khogi laibuk phabani. Madam. Oh. Pungsi 2:30 tare. Ai mabu university dagi larugadabani. Kaina rasira. Okay. Madam, lengbiroro. Ai shu lepta changpige. Sema, kopi leire. Thamo. Ai, nangidi ngasidi aigi birthday numitni. Oh, sorry. Pamo. Class kamdawe nungaibra. Yam nungai sema. Hanadi adjustment khara wale. Haujikti yam phare. Aidi nangbu yamna appreciate tawe. Sema. Thamoi se chauthokchari bani. Nangbu ina oina phangjabagi. Sema. Adubu Nillu. La kadar binangi tungi punsi simadi. Aina ne yamna nunga haining. Nang aina haigadur wafam se lana loganu ko. Sima. Nahak Ningthem ko sakang na kreko. Sima. Mana nangga muktang wari sana ba pami haiba kuhirabani. Aiga. Sima. Ai bungak bigan. Punsi sigi damaktadi ai kanaga su unaba pamjadre. Nillu. Aina laujariba phirefse ise mana support tawbiyu. Ai potha zarurage. Oh. Nillu. Wafam sina nangi thamoibo hena maset tahalabra. As onthok panida. Manai bu warurangadra. Isi ma Banita na Nillu da. Oh, Ningthem. Nahak yamna thengman khre. Ai bu warau binu. Pakhum dudi ai taba ngame. Adubu thamosina di yaningde. Nillu. Naki study da ai pa amata piro. Nang nangayo haiba matam du pho ai ngage. Wakhando onare. Nah ai bu sakhang bidramale. Nillu. Ai sibu nangi oibeda matik yam sadra bro. Ai bu widow ni haiduna karim nabigan. Widow. Ai khang bayam na wahi. Nillu. Kareba. Nang bu widow. No. Otok tabane. Nang no wahi do bahari ba karigino Nillu. Ningthem. Kare. Bikash na ai bu thadok tu na sat khrabasu. Ai gi punsi sidi mahaki tamak kathokrabani. Nillu. Ai bu warau binu. Class hogadore. Ai changkhrage. Karino. Ai bu Mangnak na ba haidura. Madam na di ingon kari ki haidriba. Nillu na hairam ibu wasibu. Achumara. Madam da hangurage. Ningthem, kaidora? Oh, Tom, ai
Kasi tokdi. No. Nang nine kay gamana de. What's really happened? Tom, ay jangak na re. Sakri basi kangbra. Kana. Asidi Nillu natro. Manida. Mangwanda laiba aigi interest nang kangaba natra. Kangina. So what? Magi marai ba phabani kaino. Ma nangi wife oirani. No. Madu oira roi to. Karike. Mana hairam mane hojita. Mahak widow ne. Lukrabi. Am ana yum pala roi. Adu kaido wi haige. She's a widow. Lukrabi nupi natrabro. Adubo. Oh, Mister. Masi London ni London. India nate. Say se ma su nang su angang mate nan nadrabane. Mapa saba thengnarbudi sat hekta. Masi mafam sigi sanabini. Tom. Magi thamoidi India da. Manipur da lehore. Ningthem. Ay Nillu gi wakal thadoge to. Ningthem. Nong singan khidrada. Ahing sina ay bukari khaligaba. Sok tharaba imis sina mikup amatta su usilu yadriba sina karigi. Ay gi aroiba exam si piramdana satkrasira. Nate. Isi mana ay bukari khankigadaba. Amaromda Ningthem gi hongagliba mawong mato. Ay satnaba sem saba na pare. Babada trangkon tawkrage ay bulaw lak na ba. Oh, Bikash. Nangi nungsiba saktam sina ay thamoy khudum sanbidu na thambiba si ay na kaya da penjariba. Yumda halasi. Hanglaba leisin nong phai thangdraba sangbanarba atiyada. Thamoy ani na maningtam na satgadaba numito. Kaidongay oira ka ba? Lakshmi, nangbu tumtharabro? tumjade madam. Madamgi wari singchi tabada ay pang thakri. Nongalakadawri. Dupsi aroibo oina amuktanga thakige. Madam. Haima, dairi sidi dupki makum maktangaire-dana. Karamba mikupta aina sena haudriba. Madamgi dairi se yamna cheksina thambiba mali. Wahi chingdu dupki upul singduna imak maksile. Ay kanthok sawra madam. Yani Lakshmi, ay kanthok jage. Ay kanthoke. Bikash ki pothafam ibani ki punsigi langdai meta ahan basu aroi basu oikhiba aina Bikash ta tamjakhiba khodoni mana khumjin biramdraba dairi si meta aina su khumjilamlaroi adum hangduna thamlake aigi punsigi warisu loisin biramdre meta Lakshmi, ay ipuroi bagi saktam se aroi bo oina amuktang pen na yengjahawkhige. Nahak thokro, potha jaruro. Pani madam, ay sasaragi. Bikash, nangi momo naraba maithong se ay nakauba mikuptuda ay gi aroi basu oijage ko. Nahapotharo aina semjariba leigi seja mathaksida nongalagle thunau se thingjilage nahaki manglan kaidanaba aisu thokrage ko Bikash kainarasi mathangi chahida ibani amuk phaminaduna thamoi paudamna siko